Ngasidi Ichaa Nanao arms training tawwa nimit thoe aduna mana sanabasi biceps and triceps sanaba no sajel to se yam tawde sajel item bicep ke item ahum adi tricep ke item ahum asmaina tawi yamna tawbagi ju mathau tade da moi competition thokpa ju natte aduna masam upana sum laina wa tawbani ko adum ahum jina adum inap way bicep triceps sanabasi akhoi superset to basi yam hele pan ba akhoi pump to ba ado akhoi yamna lumna sanaba mak natabani na ko kana pump to ba ado masam upana laiba ade king kauna laiba ade muscle kana laiba je sigi da makta de koina bicep tricep training to basi akhoi superset to basi yam kana ba hele haibadi akhoi bicep set ama tawredana adu hek loibaga mu ngak pothara su natraka pothadra su akhoi tricep set samuk tawba bicep muk tawba tricep muk tawba smai torga koina set se exercise ani natraga ahum gumba tawba ko tunga ba bicep ke exercise ahum ani natraga ahum tawba adagi tricep ke exercise ani natraga ahum tawba aduga ani se sinna tawba sina yam hele akhoi bicep pump tawba pan ba aduga matam ju shape tawba aduna mayam happy yang biyo khang bagay de dum tawrongani adu khang da ba yarga de dum si happy tang yang biyo aduga warm up to be suko bicep tricep punna tawbi ba haida ani mak to superset tawdamni na ko yare hawrasi akhoi bicep ahamada bicep an hawbiyo akhoi hammer curl jin natabita akhoi barbell curl to boy ai adi dumbbell curl to boy ko adu akhoi Ichaa Nanao gi maagi atay ju aina videos la hodraba aduna akhoi hammer curl ji join tawre aseng ba gite akhoi barbell curl natra dumbbell curl to na di hen phai aduga si set ama tawba matungda akhoi tricep se set ama tawbiba aduna tricep bicep he loibaga adum tricep adum set ama tawbiba yare natraga akhoi 30 second 40 second gumba adum pothara su yai aduga khona tricep tawbiji su akhoi rope si tawbigi mota akhoi skull crusher tawba ya adi close grip bench press tawba ya ko adudi khoina khara hena lumnang tawba ngamba exercise to adu hana tawbiyo akhoi sajil tawba matamda bicep ora su tricep ora su aduga akhoi cable gumba se akhoi machine gumba cable gumba sina ko na tawba adu free hand khara lumna tawba ya ba exercise na hana tawbiba adamai tawgati hena effective way sana basida si tricep si tawro matungda khoina si bicep ki akhoi set ama tawba bicep ki set tawbi su akhoi sida di Ichaa Nanao gi ma loisala pwede waramna pressure curl se to tawe ado pressure curl si ki mamang da ko mana hana akhoi standing barbell bicep curl tawrabane abko adaina video lo hodraba ai gi training tawninga aduna akhoi ahanba bicep exercise da khoina barbell curls gumba dumbbell curls gumba tawbiba ko aduga matungda akhoi item ama lore matungda akhoi pressure curl gumja dum paiba yare adagi pressure curl gi matungda akhoi hammer curl je akhoi ayambana di aroiba set oina painai ai gi oina di ko ado yengbiu kamai phauge do asmaina tawraga akhoi bicep curl akhoi bicep exercise lor matungda amuk tricep exercise set ama muk tawbiba aduna Ichaa Nanao gi khara konthamale mangda yamna lukthamale naina khar chumna lephan mine chumna lepasina tawbina heli akhoi muscle akhoi khutche tingtho pangamba aduna sina akhoi tricep muscle akhoi tricep ki head chingje si external outside mapan go ba exercise dagi akhoi long head su short head long head si loina si pale akhoi rope tawse ado taseng bagidi hairiba akhoi cable gumba de rope gumbagi akhoi tricep gumba sana bje natraga bicep gumba tawse sina akhoi ne akhoi aroiba set oina sanabiba aroiba loiram daida sanabi ko haibidi sina yamna lumna sanaba yadaba ngamdaba exercise na ko sidi khara
ꯌꯥꯡꯅ ꯇꯧꯕ ꯀꯩꯅꯣ ꯂꯣꯏꯔꯝꯗꯥꯏ ꯇꯧꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯃꯔ ꯀꯜꯁꯤꯁꯨ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯗ ꯑꯣꯏꯅ ꯁꯥꯟꯅꯩꯌꯦ ꯑꯔꯣꯏꯕ ꯁꯦꯠꯇ ꯑꯌꯥꯝꯕ ꯇꯧꯋꯦ ꯑꯗꯨꯅ ꯁꯤꯒꯤ ꯔꯣꯞꯁꯤꯒ ꯔꯣꯞ ꯄꯨꯁ ꯗꯥꯎꯟꯁꯤꯒ ꯇ꯭ꯔꯥꯏꯁꯤꯛꯀꯤ ꯔꯣꯞ ꯄꯨꯁ ꯗꯥꯎꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯦꯃꯔ ꯀꯜꯁꯤꯒ ꯑꯅꯤꯁꯦ ꯄꯥꯔꯒ ꯍꯦꯛ ꯁꯥꯟꯅꯩ ꯁꯤꯗ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯆꯥ ꯅꯅꯥꯎ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯨꯄꯔ ꯁꯦꯠ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯜ ꯄꯝ ꯇꯧꯕꯗ ꯌꯥꯝꯅ ꯄꯥꯟꯕ ꯍꯦꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨ